ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ ꯆꯦꯟꯕꯤꯑꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯅꯤꯁꯨꯕ ꯃꯤꯍꯥꯠ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ, ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯅꯤꯁꯨꯕ ꯃꯤꯍꯥꯠ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯉꯥꯡꯕ ꯆꯩꯕ ꯀꯌꯥꯅꯆꯤꯡꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯁꯨ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯊꯝꯕꯥꯜꯅ "ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯨꯄꯥꯗꯨꯅꯅꯦ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯜꯂꯤ, ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨꯗꯤ ꯃꯕꯨꯛꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯄꯪꯁꯨ ꯄꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯖꯣꯏ ꯑꯣꯏꯔꯦ, ꯃꯗꯨꯗꯒꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ"꯫ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯕꯣꯛ ꯊꯝꯕꯥꯜꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯜ ꯑꯁꯤꯅ ꯆꯍꯤ 13 ꯁꯨꯔꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯝꯕꯁꯤꯅ 10 ꯁꯨꯔꯤ꯫ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯅꯤꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜ ꯃꯁꯨ ꯅꯨꯄꯤꯗ ꯆꯥꯛ ꯊꯤꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯅ "ꯑꯣꯁꯤꯟ, ꯑꯕꯣꯛꯀꯤ ꯑꯣꯁꯤꯟ, ꯄꯨꯈꯝꯗꯣ ꯄꯣꯔꯛꯂꯣ, ꯑꯗꯨꯒ ꯆꯥꯛꯁꯦ ꯊꯤꯕ ꯍꯧꯔꯛꯂꯣ"꯫ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯤꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯟꯗꯔꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯄꯨ ꯈꯣꯏꯗꯥꯖꯃꯟꯕꯅ ꯊꯣꯟꯕꯤꯔꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅꯤ ꯑꯣꯁꯤꯟ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ꯫ ꯊꯝꯕꯥꯜꯅ ꯀꯧꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯉꯁꯤ ꯐꯥꯎꯕ ꯀꯧꯔꯤ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯡꯕꯨ ꯑꯣꯁꯤꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯒꯤ ꯃꯔꯝꯗ ꯅꯣꯛꯅꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯑꯣꯁꯤꯟꯅ ꯆꯩꯗ꯭ꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯃꯤꯡꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯣꯁꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯇꯣꯟꯗꯣꯟꯕ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯁꯨ ꯑꯅꯤꯅ ꯄꯨꯈꯤꯅꯕ ꯇꯤꯐꯤꯟ ꯁꯦꯝꯕꯤꯔꯤ꯫ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯅꯗꯕ ꯌꯨꯝꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯃꯇꯧ ꯑꯗꯨꯒꯨꯝꯕ ꯑꯅꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯗꯨ ꯋꯥꯠꯂꯦ ꯑꯗꯥ ꯋꯥꯠꯂꯦ ꯍꯥꯏꯗꯅ ꯑꯃꯗ ꯍꯥꯏꯅꯔꯤ꯫ ꯑꯣꯁꯤꯟꯅ "ꯇꯣꯟ, ꯅꯪ ꯑꯩꯒꯤ ꯄꯦꯟꯗꯣ ꯂꯧꯕ꯭ꯔꯣ?" ꯃꯆꯦꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯏꯪꯅ ꯇꯞꯅ ꯄꯤꯔꯛꯏ꯫ ꯇꯣꯟꯗꯣꯟꯕꯅ "ꯅꯪꯒꯤ ꯄꯦꯟ ꯍꯥꯏꯕ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯣꯠ ꯆꯩ ꯐꯥꯎ ꯊꯦꯡꯗꯧ ꯀꯤꯖꯩ ꯑꯩ, ꯃꯁꯤꯡ ꯁꯛꯇꯥꯗꯨꯒ ꯂꯧꯗꯦ". ꯃꯧꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯣꯁꯤꯟ ꯏꯐꯤꯡ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ? ꯃꯁꯤꯡ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥ?" ꯇꯣꯟꯗꯣꯟꯕꯅ ꯇꯨ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯇꯧꯗꯨꯗꯅꯤ ꯀꯤꯔꯤꯁꯦ ꯑꯩꯅ"꯫ ꯑꯅꯤꯗꯨꯅ ꯃꯔꯩ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯊꯝꯕꯥꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯨ ꯑꯅꯤꯕꯨ ꯆꯩꯔꯛꯏ꯫ ꯊꯝꯕꯥꯜꯅ "ꯍꯧꯔꯕ꯭ꯔꯥ ꯑꯃꯨꯛ? ꯍꯧꯔꯕ꯭ꯔꯣ? ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯕꯨ ꯑꯣꯏꯔꯗꯤ ꯅꯆꯤꯟ ꯅꯧꯄꯥꯒꯤ ꯍꯧꯅꯕꯤ ꯃꯔꯩꯗꯨ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ"꯫ ꯃꯕꯣꯛꯅ ꯆꯩꯔꯛꯄꯗꯨꯗ ꯑꯣꯁꯤꯟ ꯇꯤꯐꯤꯟꯗꯣ ꯂꯧꯗꯨꯅ ꯏꯐꯤꯡ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ꯫ ꯊꯝꯕꯥꯜꯅ "ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ"꯫ ꯆꯍꯤ 13 ꯀ꯭ꯂꯥꯁꯅ 11 ꯀꯥꯔꯛꯄꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯐꯦꯠ ꯐꯥꯖꯔꯛꯄꯒꯤ ꯏꯊꯛ ꯏꯔꯥꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯄꯤꯔꯛꯂꯤꯕ ꯇꯤꯐꯤꯟꯗꯣ ꯄꯥꯏꯗꯨꯅ ꯑꯣꯁꯤꯟ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯎꯡꯉꯤꯅꯣ? ꯋꯥꯈꯜ ꯈꯟꯅ ꯆꯠꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯅꯤꯇꯤꯁꯅ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯗꯣ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯤꯇꯤꯁꯅ ꯋꯥ ꯍꯪꯂꯛꯄꯗꯨꯗ ꯑꯣꯁꯤꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯁꯤꯟꯅ "ꯈꯪꯉꯤ ꯀꯔꯤꯅꯣ? ꯉꯥꯎꯔꯕ꯭ꯔꯣ?" ꯅꯤꯇꯤꯁꯅ ꯉꯥꯎꯗꯦ ꯏꯕꯦꯝꯃ, ꯑꯩ ꯉꯥꯎꯗꯦꯀꯣ". ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯝꯅ
amana amagi mai thongda taba awaba masakti irai laina adumak khangba ngami Oshingi mai thongda tariba awabagi mamido Nitishna haipetamak ubada khangba ngamladuna wahang hanglai Nitishna kayorage wakhal nungaitabro namai namito imak maksile Thamoida laiba awaba amabu mai thongda yenglaga hairakpaduda Oshinsu ingang ang kumai Kay buno Nitishna kay sunatida chasilo Asum na ngayhag wari saraba matung anido punni school chatkri Nakalamaromda yumda layhoribi tambalsu maningi inkoldo isuk sukman kri haidana tanghayama paidana haidali Ahalni sayi humpudra helaman Adubu masu anina angang oibasida mana thabak khudingmak adumak taurabani Tambal tanghayado haina magi tung oirap mi mayama machien kibagi makholama taba hori Oirak liba matahutuda tambal hairamba tanghaydo tamduna maninglomda yengthoklubadadi kanashu layramdi Karisu layramdrabaduda tanghaydo amuk paikhatli Adubu hantak mukti ikhang khangauda kanagumba amana sangsilaktuna tambalgi mangaksa madubu tauriya mana lakshinduna tamkri Nungthiloi selakpada tondonba school halakpada Mabuk na imungda layramdrabaduda maning thong hangdoktuna mabukpu kauri Tondon mana Abo ay halae Abo Mafam koding magta asum lay selaktabaduda tondonba mipaiba horakli Mapira chena mangolda phamli Oshinsu thongaaldagi bekto haiduna changlakpani Adubu maupani pana tuminna famduna layrambadu ubada hanagi matawgum laknare Oshinna Tengguwa kaidaure Tondon ba machiyada yengduna ngasai makai khangjinduna layramba mapido lepa laitana sinthari Aduga lali hairi Tondon bana Che abok to ngasai aini school halakpadagi thiba phamdre Wahaidu tabada tu sungkiba khangawdi Pakatpa konjelda hangai Oshinna Nang phajana thirabro Makharungi abok bisak hoidagadi leite ko Tondon bana Laiti se aina thiba yaba thirabani Machil mokpa anido tafham khangda mafam khoding yamthong khodingi chattuna mabuk puthiri Nakalamaromdana Tharogi matai manao anido chirol tawduna wari sari Tharona tawkhayu phajana hanubise phumnaba Nupina ngamba harisu yotpak ama paiduna laibak adubu ashuki matik luna tawri Ngayhaki matung tambalgi asiba haksang adubu phumjinkri Asibado phumjinkraba matung Tharo khonjel tapna hairi Tharona Masaga mamawgasu Aikhoina sinduna accident thokankredana Aduga hanubisisu haujikti aikhoina loisinkre Aibu inthokpa Aduga saukhrabe inkoldubu aingonda machet ama phawa piroi kaina Adusu hek poksabi macha ingonda Chumi Tharo Tambalgi hek macha nupini Matang matam sadana yum pale haibadagi inthok pibagi damak mabung amadi manamabu magi mapuroibaga lauktuna tuna hatlaba matungda Inkola dubu magi oina naba hotnarubani Adubu tambalna anganganigi mingda pansin kibaduda sunatan Tambalni hingliba makhaidi yung maduda sangbagi hakpidabana maramna Apoko mamabu hatoklibani Tambal su asumna hatkri Khangdaba machil mokwa aniya sinadi sakhumda o sina chak thongli Aduga tondon bana nakalda phamduna kapli Oshin su kapna chak ensang thonglibani Tondon bana Che Aikhoi bu bukto kadaida layramgani Oshinna Khangdi abokto shaksu lamangbani Isuton ho Oshin tabro nakhoi anibo kadaida laygene abongna chapo layre ehela o Konjeldo maboki oibana animak tauramliba thabakto langthoklamduna yumyaida senthorei Tambal podong khara paiduna phak aduda famduna layrami Aduga masu anida nokfe tawduna yengai Aduga hairi Tambalna Lao se
ꯑꯆꯥꯄꯣꯠꯁꯤꯒꯅꯦ ꯁꯥꯛꯇꯨꯒ ꯄꯨꯟꯅ ꯆꯥꯔꯣ ꯇꯣꯟꯗꯣꯟꯕꯅ ꯑꯕꯣꯛ ꯅꯪ ꯉꯁꯥꯏꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯇꯣꯟꯗꯣꯟꯕꯅ ꯋꯥꯍꯪ ꯍꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯊꯝꯕꯥꯜ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯇꯨ ꯃꯈꯣꯏ ꯑꯅꯤꯗ ꯂꯪꯕꯣꯏ ꯀꯩꯕꯣꯏ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯅ ꯑꯕꯣꯛꯁꯦ ꯉꯁꯤꯗꯤ ꯏꯁꯨ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯒꯦꯅ ꯊꯣꯛꯄꯅꯤ ꯑꯗꯨꯗ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯗꯅ ꯃꯈꯣꯏꯗ ꯆꯠꯇꯕ ꯀꯨꯏꯔꯦꯗꯅ ꯏꯁꯨ ꯑꯅꯤꯗ ꯍꯥꯏꯔꯝꯗꯅ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯕꯣꯛꯀꯤ ꯆꯥꯛꯇꯤ ꯊꯤꯔꯨꯔꯅꯨꯀꯣ ꯑꯕꯣꯛ ꯆꯥꯔꯛꯂꯦ ꯅꯈꯣꯏ ꯑꯅꯤ ꯆꯥꯊꯣꯛꯂꯨꯔꯣ ꯑꯕꯣꯛ ꯄꯣꯊꯥꯔꯝꯂꯒꯦ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯍꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯇꯧꯔꯕꯗꯨꯗ ꯑꯅꯤꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯄꯣꯊꯥꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯃꯁꯨ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯊꯝꯕꯥꯜꯅ ꯑꯕꯣꯛꯀꯤ ꯇꯣꯟ ꯑꯣꯁꯤꯟ ꯅꯈꯣꯏ ꯑꯅꯤ ꯑꯕꯣꯛꯄꯨ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯏꯁꯨ ꯑꯅꯤꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯕꯣꯛꯇꯤ ꯏꯕꯨꯙꯧꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯙꯧ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯕꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯅꯕꯤꯌꯨ ꯏꯁꯨ ꯑꯅꯤꯕꯨ ꯁꯦꯟꯅꯕ ꯉꯝꯍꯟꯕꯤꯌꯨ ꯏꯁꯨ ꯑꯅꯤꯁꯦ ꯃꯕꯣꯛ ꯑꯩ ꯂꯩꯇꯕꯗ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯐꯠꯇ꯭ꯔꯕ ꯏꯆꯥꯅꯨꯄꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗ ꯈꯨꯗꯤꯡꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯁꯤꯟꯕ ꯍꯧꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯣ ꯑꯃꯗꯤ ꯍꯔꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯣꯁꯤꯟꯁꯨ ꯇꯣꯟꯗꯣꯟꯕꯒꯤ ꯐꯤꯔꯣꯟ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯐꯤꯔꯣꯟ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯤ ꯊꯣꯡꯒꯥꯜꯗ ꯃꯅꯦꯒ ꯃꯍꯥꯛꯀꯤ ꯃꯥꯃꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯛꯏ ꯑꯣꯁꯤꯟꯅ ꯑꯌꯥ ꯏꯅꯦ ꯂꯥꯛꯑꯣ ꯃꯥꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧꯄꯥ ꯅꯤꯄꯥꯗ ꯍꯥꯏꯔꯤ ꯑꯣꯁꯤꯟꯅ ꯇꯣꯟ ꯐꯤꯗꯥ ꯄꯨꯊꯣꯔꯛꯑꯣ ꯅꯤꯅꯦ ꯂꯥꯛꯏꯌꯦ ꯇꯣꯟꯗꯣꯟꯕꯁꯨ ꯃꯈꯨꯠꯇ ꯃꯣꯔꯥ ꯑꯅꯤ ꯄꯥꯏꯗꯨꯅ ꯅꯣꯛꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯣꯔꯥꯗꯣ ꯃꯪꯒꯣꯜꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯇꯣꯟꯗꯣꯟꯕꯅ ꯅꯤꯅꯦ ꯃꯥꯃꯥ ꯐꯝꯃꯨ ꯂꯥꯛꯑꯣ ꯊꯥꯔꯣ ꯑꯃꯗꯤ ꯍꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯣ ꯅꯕꯣꯛꯇꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯃꯔꯥ ꯂꯩꯇꯕ ꯁꯥꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯨꯕꯅ ꯊꯝꯕꯥꯜꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨꯅꯤ ꯇꯥꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯁꯤꯟꯅ ꯈꯨꯝꯃꯛꯏ ꯑꯣꯁꯤꯟꯅ ꯅꯤꯅꯦ ꯑꯕꯣꯛꯇꯣ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯟꯗꯛꯇꯤ ꯑꯌꯨꯛꯇꯒꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯂꯩꯌꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯑꯦ ꯉꯁꯤꯁꯨ ꯆꯠꯈꯤ ꯅꯤꯅꯦ ꯍꯣꯏ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯅꯤꯅꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯇꯣꯟ ꯅꯪ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯂꯩꯔꯨ ꯂꯥꯛꯑꯣ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯇꯁꯦꯡꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯆꯜ ꯃꯧꯄꯥ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯔꯤ ꯍꯔꯤꯅ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯊꯥꯔꯣꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯕꯣꯛ ꯍꯜꯂꯛꯇꯕꯒꯤ ꯉꯥꯎꯔꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯃꯇꯥꯡ ꯆꯥꯔꯤ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯃꯇꯝ ꯈꯔ ꯂꯣꯏꯅꯁꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯒ ꯅꯤꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯑꯣꯁꯤꯟꯁꯨ ꯃꯪꯒꯣꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯣꯟꯗꯣꯟꯕꯁꯨ ꯑꯆꯥꯄꯣꯠ ꯂꯩꯔꯨꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯂꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ ꯊꯥꯔꯣꯅ ꯏꯕꯦꯝꯃ ꯑꯣꯁꯤꯟ ꯅꯤꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯅꯤꯅꯦꯅ ꯅꯈꯣꯏ ꯑꯅꯤꯒ ꯏꯃꯥꯒ ꯅꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯊꯝꯕꯁꯦ ꯅꯤꯅꯦꯗꯤ ꯄꯥꯝꯗꯦꯅꯦꯍꯦ ꯊꯥꯔꯣꯒꯤ ꯋꯥꯐꯝꯁꯤꯗ ꯍꯔꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯔꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯁꯤꯗ ꯂꯩꯍꯧꯔꯣꯗꯅ ꯑꯣꯁꯤꯟ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯔꯝꯅ ꯃꯅꯦꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅꯤ ꯍꯥꯏꯕꯁꯤꯗ ꯄꯪꯍꯥꯗ ꯍꯔꯥꯎꯖꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯟꯗꯣꯟꯕꯅ ꯅꯤꯅꯦ ꯅꯪ ꯁꯤꯗ ꯂꯩꯔꯗꯣꯏꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯅꯤ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯆꯦꯅꯅꯦ ꯃꯩꯔꯦꯟ ꯃꯥꯟꯕꯤꯁꯤꯅ ꯊꯣꯡꯕ ꯍꯥꯎꯇꯕꯗꯨꯗ ꯆꯥꯔꯤꯕꯅꯤꯅꯦ
tondon man laknarakpaduda Oshin chu shauraduna hairi Aibu mairen manbi kai nangdi phajarini thingwa Harina yare adudi tharo aishu sanaba tawrage yumda nachanupi mathanta lairamgani ado phajana laiminarako Oshin namadi tondon babu gonduna aphabi shaduna lehore Nomita shilakpada tondon ba lairik baba hawkri Oshin sumanina chak thonglibadugi nakanda famduna enchang shemli chak thongna tharo marau laina mityeng ama yengduna Oshin gi mafamda wahang ama hanglai tharona Ibema nabok tubu karam kanda halakni haibaginya Oshin na khangdi ni ne nahan makhaidi sidagi kharangan halai ado marakta babagi mamanabado moigi mayumda laiba numisu hek yawi ngasishu laido yoramnida Tharo nokfe tawduna wakhal lama khalli Angang anise phajana ngauridana masidi doctor ama tanaraga anise angaubagi layengsen amada thamkhinaba tawrage ngaihaki matungda ahumdo chak shaba loiraduna magi kaada tumnakri adubu tharo mana ngamlabani matagum famlenda kakhatuna tumli nangse aini pokshaba isani ko Imana nungsina tharo haiduna mingthol khiba aige tharo duni ko Tharo mikap khangthok thok lai aduga nakal oyet ko yeng laba matungda mathanda khanjai Mangoire ko Ibema khara changsilune Tharak liba khonjel tu tharo handak muksu yeng thorakpani adubu thambalna magi nakanda famduna Hana mahakna angang oiringi matamda mana tumba yadraba matamda saglakhiba isaido saktuna tong onthoktuna phamlam thambalna Tumma Tharo lairamliba mitama sida makhut masa thak niktuna thengnaba hotnai Mani hek thengbaga mangda famlamliba mitama dugi makokto ikhang khangaudana masadagi tongan taduna kelakpaduda Tharo koilau lauduna kadudagi chentorai Tharona Oshin ton tumtharuraba machil mokpado magi kadagi thoklaktuna yumyaida kaptuna famliba manegi manakta sangsinduna wahang kaya mahangli tondon bana nine kaidoragi lepa laite Oshin su adumak hanglai Nine kainu ka pisibo Tharo angang ani sida hausikta thokhiba khodingmak khanganingdi maramdi kariguma makhoi anina mabuk laikhidre khanglabadi kanana hatpa kadaide laiba haibana chingba wahang kaya ma hanglakani maduda mahakna tawkhiba aranba pumba mathi funglakani khanbadagi aranba wari khara oina haichilai Tharona kaishu tawdida mangda nasi thoido urami aduna nini su tumba yadre aduna ni tumba se Oshin nango aina tumla siko khangdaba haibasidi mitangbaga chap manai haibaduni Tharogi haijin tawsinaba matawduda tondonba amadi Oshin animak thajaraduna Oshinga punna tungkri mathangi ayukni Oshin di nganna hawgatuna imongi kupno makhai hotnari adubu Tharo ahing tumdabana thenglabadu fawba tumli machil mokpa anido school timing oi selakpana tumliba Tharoda Oshinna changsilaktuna hairami Oshinna Nine aikhoi school chalukhige sakti loirabani ado ensangdi nine na khara thongbiramo Tharo thausawa sada mamit noiduna khumai Hoi noi chatpham thokpa chalo Tharo na chalo hairak animak magi chatpham thokpa chatkri machil mokpa anina chatkrabada Tharo fuk hawgattuna mamai mamita thoktuna mafi maro loisilaba matung maga hanadagi wa tanafam oiribi amaibi laigombigi manakte laktuna hanagi hanagam phatta lawsing kayama tanari laigombina Ibema makhoi anigi sak saruktudane inena piriba singse hapsilu aduga yumdugi akoibada aina piriba utsingse sasilu
ꯃꯁꯤꯒꯤ ꯎꯠꯁꯤꯡꯁꯦ ꯇꯝꯊꯤꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ 8ꯀꯤ ꯍꯛꯆꯥꯡꯅ ꯃꯩ ꯆꯥꯛꯂꯕ ꯃꯇꯨꯡꯗ ꯑꯣꯜꯂꯛꯄ ꯎꯠꯇꯨꯅꯤ꯫ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡ ꯊꯥꯔꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯏꯒꯣꯝꯕꯤꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ꯫ ꯊꯥꯔꯣꯅ "ꯏꯅꯦ, ꯁꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯇꯁꯦꯡꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏꯀꯣ?" ꯂꯥꯏꯒꯣꯝꯕꯤꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯛꯇꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯟꯗꯣꯟꯕ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯊꯟꯗ ꯋꯥꯈꯜ ꯈꯜꯂꯤ꯫ ꯇꯣꯟꯗꯣꯟꯕꯅ "ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯦ ꯍꯥꯟꯅꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯅꯤꯅꯦꯅ ꯉꯔꯥꯡ ꯑꯍꯤꯡ ꯀꯞꯂꯤꯕꯗꯨꯅ ꯀꯔꯤꯒꯤ?" "ꯊꯦꯡꯒꯨ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯌꯧꯗ꯭ꯔꯤꯕꯔꯣ ꯅꯪ?" ꯇꯣꯟꯗꯣꯟꯕ ꯊꯦꯡꯒꯨ ꯍꯥꯏꯕ ꯃꯤꯡꯗꯨꯗ ꯃꯆꯦꯅꯤ ꯈꯪꯂꯗꯨꯅ ꯃꯅꯤꯡꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ "ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨꯗꯤ ꯊꯦꯡꯒꯨ, ꯑꯗꯨꯒ ꯅꯪꯅ ꯀꯣꯔꯐꯨ." ꯇꯣꯟꯗꯣꯟꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯣꯁꯤꯟꯒ ꯉꯁꯥꯏꯗꯒꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯇꯤꯁꯇꯨ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯇꯤꯁꯅ "ꯀꯔꯤ ꯍꯥꯏꯕ? ꯀꯣꯔꯐꯨ ꯍꯥꯏꯕ? ꯑꯣꯁꯤꯟ, ꯅꯪꯁꯦ ꯀꯣꯔꯐꯨ ꯃꯥꯜꯂꯕꯣ ꯇꯧꯔꯤꯁꯤꯕꯣ?" ꯇꯣꯟꯗꯣꯟꯕ ꯃꯆꯦ ꯃꯊꯟꯇ ꯂꯥꯛꯄꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯇꯤꯁꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯣꯟꯗꯣꯟꯕꯅ "ꯗꯥ ꯅꯤꯇꯤꯁꯁꯨ ꯌꯥꯎꯔꯤꯌꯥ?" ꯇꯣꯟꯗꯣꯟꯕ ꯏꯀꯥꯏꯅ ꯅꯤꯇꯤꯁꯇ ꯀꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯁꯤꯟꯅ ꯃꯃꯤꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯟꯗꯣꯟꯕꯅ "ꯗꯥ ꯅꯤꯇꯤꯁ, ꯌꯥꯗ꯭ꯔꯦ ꯈꯣꯏ ꯆꯦꯁꯤ, ꯁꯥꯎꯔꯒ ꯍꯦꯟꯅ ꯀꯣꯔꯐꯨ ꯃꯥꯜꯂꯦ." ꯍꯟꯗꯛꯃꯨꯛꯇꯤ ꯑꯣꯁꯤꯟꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯇꯨꯅ ꯍꯜꯂꯛ꯫ ꯅꯤꯇꯤꯁꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯑꯣꯁꯤꯟꯁꯨ ꯃꯌꯨꯝꯗ ꯇꯞꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯗ ꯊꯥꯔꯣ ꯍꯔꯥꯎ ꯆꯥꯛ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯣꯅ "ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦꯗꯅ, ꯁꯦ ꯅꯤꯅꯦꯅꯅꯦ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯉꯥ ꯊꯣꯡꯕꯤꯕꯅꯦ, ꯆꯥꯔꯣꯁꯦ." ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯕꯗꯨꯗ ꯇꯣꯟꯗꯣꯟꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯐꯤꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯁ꯭ꯀꯨꯜ ꯕꯦꯒꯇꯨ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯑꯣꯁꯤꯟꯁꯨ ꯇꯣꯟꯗꯣꯟꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯧꯄꯥꯅ ꯆꯥꯛ ꯆꯥꯕ ꯎꯔꯒ ꯊꯥꯔꯣ ꯍꯔꯥꯎꯅ ꯃꯃꯜ ꯃꯤꯅꯣꯛ ꯇꯝꯂꯤ, ꯃꯆꯤꯜꯗꯁꯨ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯊꯥꯔꯣꯅ ꯆꯥꯔꯣ, ꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯈꯨꯕꯥꯛꯅꯨꯡꯗ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯗꯨꯅ ꯃꯊꯟꯇ ꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯖꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯣꯁꯤꯟꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯊꯝꯕꯥꯜꯅ ꯂꯥꯛꯇꯕꯗꯒꯤ ꯇꯣꯟꯗꯣꯟꯕ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯍꯪꯂꯤ꯫ ꯇꯣꯟꯗꯣꯟꯕꯅ "ꯆꯦ, ꯑꯕꯣꯛ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯑꯣꯁꯤꯟꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯊꯟꯇ ꯃꯕꯣꯛꯀꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯧꯄꯥ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯧꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯑꯕꯣꯛꯅ ꯂꯥꯛꯇꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯑꯅꯤꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯊꯥꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯇꯥꯔꯤ, ꯑꯗꯨꯒ ꯃꯊꯟꯇ ꯅꯣꯛꯂꯤ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯁꯤꯟ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯄꯥꯔꯕ ꯃꯇꯨꯡ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯁꯤꯟ ꯃꯥꯒꯤ ꯇꯦꯕꯜꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯈꯔꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯉꯥꯡꯁꯤꯡꯗꯣ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯔꯝꯅ ꯃꯪꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯅ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯊꯣꯡꯅꯥꯎꯗ ꯎꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯣꯁꯤꯟ ꯃꯀꯣꯛꯇꯣ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯅꯈꯥꯗ ꯃꯤ ꯃꯌꯥꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯑꯣꯁꯤꯟ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯅꯈꯥꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯥꯒꯤ ꯃꯃꯤꯠ ꯃꯕꯨꯛꯀꯤ ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯀꯣꯊꯣꯛꯅꯗꯨꯅ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯀꯤꯅ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯤ꯫
ꯊꯦꯡꯖꯤꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯨꯝꯅ ꯂꯩꯁꯥ ꯄꯣꯛꯀꯛ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯤ ꯊꯣꯡꯗꯨꯅ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯃꯆꯤꯜ ꯇꯨꯝꯕ ꯎꯀꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯕꯨꯛꯇ ꯀꯣꯏꯊꯤꯟ ꯊꯤꯟꯖꯤꯟꯖꯕꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯑꯣꯁꯤꯟꯗꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯟꯗꯣꯟꯕ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯕ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯁꯣꯛꯂꯨꯗꯨꯅ ꯌꯦꯅꯈꯥꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯟꯗꯣꯟꯕꯅ "ꯆꯦ, ꯆꯦ, ꯀꯩꯗꯧꯔꯒꯦ ꯆꯦ?" ꯍꯧꯗꯣꯛꯄꯗ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯈꯨꯖꯣꯞ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯆꯦꯒꯤ ꯂꯋꯥꯏꯗ ꯊꯥꯕꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯃꯥꯏꯗ ꯅꯥꯟꯊꯣꯛꯄꯤꯕꯗꯒꯤ ꯑꯣꯁꯤꯟꯗꯨ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯍꯪꯂꯛꯂꯤ꯫ "ꯊꯣꯟ, ꯀꯩꯗꯧꯔꯒꯦ?" ꯇꯣꯟꯗꯣꯟꯕ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯋꯥꯍꯪꯗꯣ ꯅꯪꯅ ꯍꯪꯒꯗꯕ ꯅꯠꯇꯦ, ꯑꯩꯅ ꯍꯪꯒꯗꯕꯅꯤ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯐꯃꯨꯡ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯪꯅ ꯌꯦꯅꯈꯥꯁꯤꯗ ꯁꯜꯂꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤꯅꯦ." ꯃꯧꯄꯥ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯁꯤꯟꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯄꯨꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯧꯄꯥ ꯅꯤꯄꯥꯅ ꯀꯤꯈ꯭ꯔꯒꯅꯤ ꯈꯜꯂꯔꯗꯨꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤ, ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯁꯤꯟꯅ "ꯌꯥꯔꯦꯍꯦ, ꯅꯪꯁꯨ ꯀꯣꯛ ꯉꯥꯎꯔꯛꯄꯗꯨꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ." ꯇꯣꯟꯗꯣꯟꯕꯅ "ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯥꯟꯗꯦꯗ." ꯑꯅꯤꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯗꯣꯛꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯄꯗ ꯊꯥꯔꯣꯗꯨ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯔꯣꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯍꯪꯂꯛꯏ꯫ "ꯅꯤꯅꯦ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯧꯁꯤꯡꯕꯨ ꯑꯣꯏꯔꯤꯒꯕ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯔꯤꯕ ꯂꯧꯁꯤꯡ ꯃꯈꯜ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯁꯥꯟꯅꯕꯤꯔꯤ?" ꯃꯇꯧ ꯑꯗꯨꯒꯨꯝ ꯏꯄꯪ ꯄꯪꯖꯕ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯅ ꯊꯥꯖꯅꯕꯒꯤ ꯃꯑꯣꯡꯗ ꯊꯥꯔꯣꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯆꯦ ꯊꯣꯏꯗꯣ ꯑꯦꯛꯖꯥꯝ ꯇꯧꯅꯤ ꯍꯥꯏ, ꯑꯗꯨꯅ ꯅꯤꯅꯦꯁꯦ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯇꯧꯕꯅꯤꯅꯦ." ꯊꯥꯔꯣꯅ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯑꯣꯁꯤꯟꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯊꯥꯔꯣ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗ ꯅꯣꯛꯐꯦ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯣꯅ ꯆꯠꯈ꯭ꯔꯕꯗ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯃꯛ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯆꯥꯛ ꯆꯥꯕꯒꯨꯝ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯅꯤꯃꯛ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯅꯕ ꯇꯣꯟꯗꯣꯟꯕꯅ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨꯗ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯇꯣꯟꯗꯣꯟꯕꯒꯤ ꯃꯈꯨꯠꯇ ꯏ ꯉꯥꯛꯇ ꯄꯛꯂꯛꯄꯗꯨꯗ ꯉꯛꯂꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯦ, ꯏꯅꯦ, ꯑꯩꯒꯤ ꯈꯨꯠꯇ ꯄꯛꯂꯤꯁꯦ." ꯑꯣꯁꯤꯟꯁꯨ ꯉꯛꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ? ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ?" ꯊꯥꯖꯗ꯭ꯔꯗꯨꯅ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯏ ꯑꯣꯏꯔꯝꯕꯗꯨꯗ ꯑꯣꯁꯤꯟ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯪꯂꯛꯄꯗ ꯑꯣꯁꯤꯟꯅ ꯃꯁꯥꯒꯤ ꯀꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯣꯁꯤꯟꯁꯨ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯅꯣ?" ꯋꯥꯍꯪꯗꯤ ꯍꯪꯂꯨꯔꯦ, ꯑꯗꯨꯕꯨ ꯈꯟꯊꯔꯛꯄꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯆꯤꯡꯅꯅ ꯍꯪꯉꯤ꯫ "ꯑꯕꯣꯛ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅ." ꯐꯠꯇ꯭ꯔꯕꯤ ꯊꯥꯔꯣꯅ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯈꯨꯠ ꯆꯟꯈꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜ ꯃꯁꯨꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯃꯥꯏꯕꯤ ꯂꯩꯒꯨꯝꯕꯤꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯑꯣꯁꯤꯟꯅ ꯋꯥꯍꯪ ꯍꯪꯂꯛꯄꯗꯨ ꯇꯥꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯣꯁꯤꯟꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯣꯁꯤꯟꯁꯨ ꯀꯤꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯇꯞꯅ ꯀꯧꯔꯛꯏ꯫ "ꯏꯁꯨꯊꯣꯏ, ꯑꯕꯣꯛꯀꯤ ꯑꯣꯁꯤꯟ." ꯃꯤꯡ ꯑꯁꯤꯕꯨ ꯀꯧꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛꯄꯨ ꯑꯃꯝꯕ ꯃꯔꯛꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯍꯜꯂꯨ꯫ ꯑꯣꯁꯤꯟ, ꯅꯪꯒꯤ ꯅꯅꯦ ꯊꯥꯔꯣ ꯑꯐꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ." "ꯆꯦ, ꯀꯩꯗꯧꯔꯒꯦ? ꯊꯣꯛꯂꯛꯑꯣ, ꯄꯨꯡ ꯊꯦꯡꯉꯦ." ꯃꯄꯥꯟꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯀꯧꯔꯛꯄꯗꯨꯗꯒꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯊꯝꯕꯥꯜꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯣꯁꯤꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫
ꯑꯩꯅ ꯆꯤꯡꯅꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕ ꯈꯪꯈꯤꯕꯅꯤ ꯑꯣꯁꯤꯟꯅ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯈꯤꯗꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯄꯤꯖꯈꯤꯕ ꯑꯆꯥꯄꯣꯠꯇꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯅꯥꯄꯤ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯃꯗꯨꯗ ꯑꯣꯁꯤꯟꯅ ꯆꯤꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯁꯨ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯖꯤꯛ ꯈꯪꯂꯕꯗ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯑꯃ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯃꯛ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯔꯣ ꯍꯔꯤꯒ ꯌꯨꯝꯌꯥꯏꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯍꯔꯤꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯋꯥꯍꯪꯗꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯊꯥꯔꯣꯅ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯔꯕꯅꯦ ꯑꯩꯒꯤ ꯈꯨꯠꯀꯥꯄꯤ ꯑꯃꯗ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯃꯛ ꯁꯤꯕ ꯆꯪꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯅ ꯊꯥꯔꯣ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯁꯤꯟ ꯁ꯭ꯀꯨꯜꯗ ꯆꯠꯇꯕ ꯃꯈꯩ ꯏꯃꯨꯡꯗ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯃꯅꯦꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯈꯪꯗꯣꯛꯂꯒꯤ ꯃꯇꯥꯒꯨꯝ ꯀꯥꯆꯤꯟ ꯑꯃꯗ ꯊꯥꯔꯣꯅ ꯎꯔꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯊꯥꯔꯣꯁꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯌꯥꯎꯔꯛꯄꯒ ꯀꯅꯥꯁꯨ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯍꯧꯅ ꯂꯥꯎꯅ ꯃꯊꯟꯇ ꯌꯨꯝꯌꯥꯏꯗ ꯐꯝꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯡꯅꯦꯅ ꯅꯨꯡꯁꯤꯗꯕꯅ ꯁꯤꯗꯒꯤꯗꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤꯀꯣ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯛꯂꯣꯟ ꯑꯃꯃꯨꯛ ꯂꯧꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤꯕꯨ ꯑꯩꯔꯣ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯇꯧꯕ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯏꯃꯥ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯀꯞꯄꯁꯤꯗ ꯎꯁꯤꯟ ꯑꯃꯨꯛꯁꯨ ꯉꯛꯄ ꯄꯣꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯊꯥꯔꯣꯗꯣ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯎꯁꯤꯟꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯔꯝꯗꯤ ꯊꯥꯔꯣꯒꯤ ꯅꯥꯀꯟꯗ ꯑꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯇꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯊꯥꯔꯣ ꯃꯁꯥꯅ ꯎꯖꯗꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯔꯣꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯂꯩꯒꯨꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯎꯠꯁꯤꯡꯗꯨ ꯆꯥꯏꯊꯣꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯣꯁꯤꯟ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯄꯟꯊꯕ ꯇꯧꯗ ꯃꯈꯣꯏꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯑꯃꯥꯏꯕ ꯇꯣꯂꯉꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯣꯂꯉꯧ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯁꯨ ꯃꯁꯥꯗ ꯑꯍꯜ ꯂꯩꯅꯥ ꯆꯦꯟꯗꯨꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯩꯊꯤꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯁꯤꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯣꯂꯉꯧꯒꯤ ꯃꯪꯒꯣꯜꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯗ ꯑꯃꯥꯏꯕ ꯇꯣꯂꯉꯧ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥ ꯉꯥꯡꯂꯛꯏ ꯇꯣꯂꯉꯧꯅ ꯍꯥꯏ ꯁꯥꯃꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯧꯁꯤꯜꯂꯛꯎ ꯆꯍꯤ 2-3 ꯐꯝꯁꯦꯟꯅꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯨꯔꯕ ꯃꯄꯥꯕꯨꯡꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯁꯥꯃꯨꯗꯤ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯃꯃꯥꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯃꯨꯅ ꯏꯃꯥ ꯄꯥꯕꯨꯡꯁꯤ ꯋꯥ ꯉꯥꯡꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯑꯣꯁꯤꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕ ꯋꯥ ꯉꯥꯡꯂꯛꯂꯤ ꯍꯥꯏꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯩ ꯁꯅꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯇꯣꯂꯉꯧ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯇꯤꯜ ꯌꯣꯠꯊꯗꯅ ꯍꯥꯏꯔꯛꯏ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯧꯁꯤꯜꯂꯛꯎ ꯁꯅꯥ ꯃꯪꯒꯣꯜꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯣꯁꯤꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ ꯑꯣꯁꯤꯟ ꯎꯕꯗ ꯇꯣꯂꯉꯧ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯝꯃꯤ ꯇꯣꯂꯉꯧꯅ ꯊꯝꯕꯥꯜꯒꯤ ꯃꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯅꯕꯣꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯅꯝꯊꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯒꯨꯟ ꯂꯩꯕ ꯏꯃꯨꯡꯅꯤ ꯌꯥꯏ ꯆꯦꯟꯕꯤꯅꯤ ꯅꯪꯁꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯑꯣꯁꯤꯟꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯗꯨꯕు ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯥꯗꯠꯂꯝꯗꯨꯅ ꯃꯈꯨꯠꯇ ꯖꯟꯇ꯭ꯔꯗꯨꯕꯨ ꯄꯥꯏꯅ ꯑꯔꯣꯏꯕ ꯃꯤꯠꯀꯨꯞ ꯑꯣꯏꯈꯤꯔꯝꯃꯤ ꯐꯤꯕꯝꯁꯤꯗ ꯑꯣꯁꯤꯟꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯛꯏ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯊꯥꯔꯣꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯃꯨꯡꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯅꯕ ꯑꯩꯅ ꯁꯤꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜ
ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ. ꯇꯥꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯑꯣꯁꯤꯟ ꯂꯧꯁꯤꯟꯕ ꯉꯝꯗꯦ. ꯃꯊꯟꯇ ꯂꯝꯕꯤ ꯍꯜꯂꯛꯄꯗ ꯃꯁꯛ ꯈꯪꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯁꯤꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯊꯝꯕꯥꯜꯒꯤ ꯃꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯣꯁꯤꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯣꯏꯕꯗꯨꯗ ꯑꯣꯁꯤꯟꯁꯨ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ. ꯑꯕꯣ, ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ? ꯃꯥꯅꯦ, ꯑꯩ ꯊꯝꯕꯥꯜꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ. ꯑꯩꯒꯤ ꯕꯕꯥ ꯏꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯈꯪꯖꯍꯧꯏ. ꯑꯗꯨꯒ ꯑꯩꯒꯤ ꯑꯕꯣꯛꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ. ꯑꯗꯣ ꯑꯕꯣꯛꯅ ꯈꯪꯕ ꯂꯩꯔꯗꯤ ꯅꯁꯨꯗ ꯃꯐꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ. ꯍꯅꯨꯕꯤꯗꯣ ꯑꯣꯁꯤꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯂꯤꯕ ꯍꯧꯔꯛꯏ. ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯩꯒꯨꯝꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯇꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯥꯏꯕꯤꯒꯤ ꯃꯍꯩ ꯑꯁꯤ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯅ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯅ ꯁꯤꯟꯐꯝꯁꯤꯕꯨ ꯇꯝꯕ ꯆꯠꯂꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯒꯨꯝꯕꯤꯅ, ꯊꯝꯕꯥꯜ, ꯍꯌꯦꯡꯗꯤ ꯂꯩ ꯍꯦꯛꯎꯁꯤꯀꯣ. ꯊꯝꯕꯥꯜꯁꯨ, ꯀꯔꯤꯒꯤ ꯂꯩꯅꯣ? ꯂꯩꯒꯨꯝꯕꯤꯅ ꯋꯥ ꯍꯦꯛ ꯉꯥꯡꯒꯦ ꯇꯧꯕꯒ ꯀꯨꯜꯂꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯕ ꯑꯟꯗꯔ ꯒꯨꯂꯥꯞꯀ ꯂꯣꯏꯅꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤ. ꯀꯨꯜꯂꯅ, ꯊꯝꯕꯥꯜ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯂꯩꯔꯥꯡꯁꯦ ꯂꯧꯁꯤꯟꯕꯤꯌꯨ. ꯂꯩꯁꯦ ꯅꯪꯅ ꯅꯥꯞꯄꯗ ꯆꯤꯜꯂꯕꯗ ꯈꯟꯖꯒꯦꯗꯣ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯅ. ꯊꯝꯕꯥꯜꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯂꯩ ꯑꯗꯨꯕꯨ ꯂꯩꯗꯨꯕꯨ ꯂꯧꯗꯨꯅ ꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯥꯞꯄꯗ ꯆꯤꯟꯈ꯭ꯔꯤ. ꯃꯇꯧꯗꯨ ꯎꯕꯗ ꯀꯨꯜꯂꯁꯨ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯤ. ꯑꯗꯨꯕꯨ ꯂꯩꯒꯨꯝꯕꯤꯗꯤ ꯀꯞꯂꯤ. ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ. ꯂꯩꯒꯨꯝꯕꯤꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ. ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯊꯝꯕꯥꯜ, ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯈꯪꯒꯅꯤꯗꯅ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯃꯤꯅ ꯅꯪꯕꯨ ꯁꯤꯡꯅꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯕ ꯃꯤꯠꯀꯨꯞꯇꯨꯗ ꯑꯩ ꯄꯦꯟꯒꯅꯤ. ꯊꯧꯗꯣꯛꯁꯤꯒꯤ ꯈꯔ ꯂꯩꯔꯛꯄꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯀꯨꯜꯂ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤ. ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯍꯤ 5. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯥꯗ ꯃꯆꯥꯅꯤꯄꯥ ꯆꯍꯤ 4 ꯁꯨꯔꯕ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯆꯍꯤ 1 ꯃꯄꯨꯡ ꯐꯥꯕꯗ ꯉꯥꯏꯔꯤꯕꯤ ꯑꯃꯒ ꯂꯦꯡꯗꯅ ꯂꯩꯔꯤ. ꯈꯪꯍꯧꯗꯦ ꯑꯅꯤꯃꯛ ꯄꯥꯈꯪ ꯃꯄꯨꯡ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯈꯤꯕ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯥꯔꯣꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯤꯄꯥ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯦ. ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯁꯨꯟꯗꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯤ. ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯁꯧ ꯂꯥꯡꯂꯤ. ꯁꯨꯟꯗꯔꯅ, ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯆꯪꯍꯜꯂꯣꯏ. ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏ. ꯃꯥꯒꯤ ꯃꯐꯝ ꯂꯩꯇꯦ ꯌꯨꯝꯁꯤꯗ. ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯜꯂ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯩꯕꯒ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇ꯭ꯔꯦ ꯇꯥꯕꯗ ꯍꯦꯟꯅ ꯄꯥꯈꯠꯂꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯁꯤꯈꯤꯔꯝꯃꯤ. ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯟꯗꯔꯅ ꯃꯆꯟ ꯊꯥꯔꯣꯕꯨ ꯏꯟꯊꯣꯛꯈꯤ. ꯊꯥꯔꯣꯁꯨ ꯃꯥꯕꯨ ꯏꯟꯊꯣꯛꯄꯒꯤꯗꯃꯛ ꯋꯥꯔꯧꯈꯤ. ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈꯤ. ꯋꯥꯔꯧꯅ ꯆꯍꯤ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕ ꯍꯔꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯊꯥꯔꯣꯒꯤ ꯃꯔꯜ ꯈꯛꯇꯃꯛ ꯌꯦꯡꯕ ꯅꯨꯄꯥꯅꯤ. ꯊꯥꯔꯣꯅ ꯉꯝꯍꯟꯕ ꯁꯥꯗꯨꯅ ꯃꯅꯨꯡꯗ ꯂꯥꯡꯊꯛꯂꯤꯕꯗꯤ ꯃꯥꯅꯅꯤ. ꯑꯃꯥꯏꯕꯤ ꯂꯩꯒꯨꯝꯕꯤꯒ ꯇꯥꯟꯅꯗꯨꯅ ꯊꯥꯔꯣꯕꯨ ꯁꯦꯝꯖꯤꯟꯈꯤꯕꯅꯤ. ꯂꯩꯒꯨꯝꯕꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯆꯥꯅꯤꯡꯅ ꯂꯩꯔꯝꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯑꯃꯕꯨ ꯄꯤꯖꯕꯒꯨꯝ ꯊꯣꯛꯂꯔꯤ. ꯁꯦꯝꯖꯤꯟꯈ꯭ꯔꯦ. ꯇꯝꯊꯤꯕ ꯃꯤꯇꯝ ꯀꯌꯥ ꯑꯃꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯄꯨꯝꯕ ꯊꯥꯔꯣꯒꯤ ꯍꯛꯆꯥꯡꯗ ꯁꯥꯒꯣꯟꯅꯍꯟꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯑꯣꯁꯤꯟ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕ ꯄꯣꯛꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯁꯨꯟꯗꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯊꯥꯔꯣ ꯑꯃꯗꯤ ꯍꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤ ꯅꯦꯛꯂꯦ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯍꯟꯈꯤ. ꯊꯧꯗꯣꯛꯁꯤꯗꯒꯤ ꯊꯝꯕꯥꯜꯅ ꯆꯤꯡꯅꯔꯗꯨꯅ ꯏꯪꯈꯣꯜꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯗ ꯄꯥꯟꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯃꯍꯩ ꯑꯃꯗꯤ ꯃꯥꯒ ꯁꯥꯒꯣꯟꯅꯔꯝꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯂꯉꯧꯒ ꯄꯨꯟꯗꯨꯅ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯑꯣꯁꯤꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯠꯇꯨꯕꯨ ꯀꯥꯡꯗꯅꯕ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯖꯤꯟꯕꯤꯈꯤꯕꯅꯤ.
ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤ, ꯃꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ. ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯣꯁꯤꯟ ꯋꯥꯍꯪ ꯑꯃꯃꯨꯛ ꯍꯪꯒꯦ ꯈꯟꯅ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ. ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯍꯅꯨꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯣꯁꯤꯟ ꯒ꯭ꯌꯥꯟ ꯇꯥꯔꯤ. ꯂꯥꯛꯂꯝꯕꯤ ꯍꯅꯨꯕꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅꯤ. ꯊꯥꯔꯣꯅ ꯄꯨꯁꯤꯜꯂꯛꯄ ꯑꯃꯥꯡꯕ ꯎꯠ ꯑꯃꯗꯤ ꯆꯥꯅꯕ ꯄꯣꯠꯂꯝꯅ ꯆꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯁꯤꯗ ꯆꯪꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯁꯤꯟ ꯃꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯂꯤꯗꯣ. ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯇꯣꯟꯗꯣꯟꯕ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯟꯗꯣꯟꯕꯁꯨ ꯃꯁꯤ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯛꯅꯔꯛꯏ. ꯌꯥꯗꯦꯀꯣ ꯃꯤꯗꯤꯌꯥ, ꯀꯣꯔꯐꯨꯅꯤꯅ ꯇꯞꯅ ꯇꯞꯅꯒ ꯆꯠꯂꯤꯀꯣ. ꯊꯧꯔꯛꯂꯤꯕ ꯐꯥꯒꯤꯗꯨꯗ ꯑꯣꯁꯤꯟ ꯅꯣꯛꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ. ꯇꯣꯟꯗꯣꯟꯕꯁꯨ ꯃꯆꯦꯅ ꯁꯥꯎꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ. ꯑꯣꯁꯤꯟꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯝꯊꯤꯕ, ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ. ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯅꯦꯅꯦ, ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ? ꯅꯝꯊꯤꯍꯦ. ꯊꯔꯣꯏ ꯏꯉꯛꯉꯛꯅ ꯌꯦꯡꯉꯛꯏ. ꯃꯔꯝꯗꯤ ꯉꯛꯄꯅꯤ. ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯈꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯎꯠꯁꯤꯡ ꯑꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯂꯩꯒꯨꯝꯕꯤ ꯈꯛꯇꯅ ꯈꯪꯒꯅꯤ, ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯉꯣꯏ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯊꯥꯔꯣꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯑꯣꯁꯤꯟꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯔꯧ ꯂꯩꯅ ꯍꯪꯉꯛꯏ. ꯑꯣꯁꯤꯟ, ꯅꯦꯅꯦ, ꯀꯩꯗꯧꯔꯒꯦ? ꯃꯅꯝ ꯅꯝꯊꯤꯕꯁꯤ ꯅꯦꯅꯦꯗꯤ ꯅꯝꯗꯕ꯭ꯔꯣ? 이khang khangꯧꯗ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯣꯏꯕꯅ ꯊꯥꯔꯣꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ. ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯄꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯅꯝꯃꯦ. ꯅꯦꯅꯦꯁꯨꯅꯦ ꯅꯝꯊꯤꯕꯅ ꯀꯗꯥꯏꯗꯒꯤ ꯑꯄꯨꯝꯕ ꯃꯅꯝꯅꯣꯅꯦ? ꯊꯥꯔꯣꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯣꯁꯤꯟꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯣꯁꯤꯟꯁꯨ ꯃꯅꯤꯅ ꯇꯧꯔꯤꯕ ꯊꯧꯔꯝ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯤ. ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤ ꯑꯣꯁꯤꯟ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯆꯥꯗ꯭ꯔꯤ. ꯑꯗꯨꯕꯨ ꯆꯥꯔꯨꯕ ꯇꯣꯟꯗꯣꯟꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯤꯗꯣ. ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯒꯤ ꯃꯇꯝ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯕꯅ ꯇꯨꯝꯊꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯤꯗ ꯇꯣꯟꯗꯣꯟꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ. ꯑꯗꯨꯒ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨꯒꯤ ꯃꯈꯣꯜ ꯇꯥꯔꯤ. ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯑꯃꯨꯛ ꯈꯟꯖꯩ, ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ? ꯇꯁꯦꯡꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯄꯅꯤ. ꯇꯣꯟꯗꯣꯟꯕ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯃꯄꯥꯜꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯇꯣꯟꯗꯣꯟꯕ ꯋꯥꯈꯜꯗꯤ ꯃꯄꯨꯡ ꯐꯥꯔꯕꯒꯨꯝꯕꯅꯤ. ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯄꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯏ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯏꯔꯨꯖꯔꯤꯕꯗꯨ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯤ. ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯏ. ꯑꯗꯨꯒ ꯂꯣꯠꯅ ꯌꯦꯡꯂꯤ. ꯅꯨꯄꯤꯅꯤ, ꯃꯥꯒ ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯑꯣꯏꯒꯅꯤ. ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯒꯦ ꯐꯪꯗꯦ. ꯐꯤꯕꯝꯁꯤꯗ ꯇꯣꯟꯗꯣꯟꯕ ꯆꯪꯁꯤꯟꯗꯨꯅ ꯀꯧꯕꯁꯨ ꯀꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯇꯤ ꯌꯦꯡꯅꯤꯡꯉꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯅꯤꯡꯂꯝꯃꯤ. ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯔꯗꯨꯅ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ. ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯀꯧꯔꯛꯏ. ꯇꯣꯟꯗꯣꯟꯕꯅ, ꯀꯅꯥꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯁꯦ? ꯃꯤꯅ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯦ ꯅꯪꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯐꯝꯂꯒ ꯂꯨꯖꯔꯤꯕꯅꯤꯅꯦ. ꯅꯨꯄꯤꯗꯨ ꯇꯣꯟꯗꯣꯟꯕꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯊꯋꯥꯁꯥꯗ ꯆꯦꯡꯍꯤ ꯆꯐꯨꯗꯨꯗꯒꯤ ꯃꯈꯨꯠꯅ ꯆꯦꯡꯍꯤ ꯑꯗꯨꯕꯨ ꯈꯨꯖꯣꯞ ꯂꯧꯈꯠꯇꯨꯅ ꯁꯥꯡꯂꯕ ꯃꯁꯝꯗꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯏꯔꯨꯖꯔꯤ. ꯆꯦꯡꯍꯤ ꯁꯝꯕꯥ ꯂꯥꯡꯂꯤ. ꯇꯣꯟꯗꯣꯟꯕꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯦꯡꯍꯤ ꯆꯐꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯅꯥꯀꯜꯗ ꯍꯩꯗꯣꯛꯂꯤ. ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ. ꯆꯦꯡꯍꯤ ꯆꯐꯨ ꯑꯗꯨꯗ ꯆꯦꯡꯍꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ. ꯑꯉꯥꯡ ꯑꯁꯤꯕ ꯑꯃ ꯑꯣꯏꯅ ꯆꯐꯨꯗꯨꯗꯒꯤ ꯇꯥꯔꯛꯏ. ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯛꯂꯤ. ꯃꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ. ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯇꯣꯟꯗꯣꯟꯕ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ. ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯆꯦꯛꯁꯤꯜꯂꯛꯂꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ 100ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯪꯒꯤ 10ꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯗꯨꯒꯤ ꯃꯔꯛꯇ ꯇꯣꯟꯗꯣꯟꯕꯁꯨ ꯑꯃꯅꯤ. ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨꯗ ꯊꯦꯡꯖꯜꯂꯤ. ꯇꯨꯜꯁꯤꯕꯣꯡꯗꯨ ꯎꯔꯨꯕꯗꯒꯤ ꯇꯣꯟꯗꯣꯟꯕ ꯃꯃꯤ ꯆꯦꯟꯅ ꯎꯏꯁꯟꯗꯨꯅ ꯃꯆꯤꯜꯗ ꯍꯧꯅ ꯂꯥꯎꯅ ꯍꯥꯏꯖꯔꯛꯏ.
Masi asyengba nati. Masi asyengba suna nati. Masi asyengba suna nati. Wai karasi hairaba matung mamit pangthorakpada karisu lairamdri. Karisu lairamdrabasida tondonba magi machena haiki wafam khara ningsinglai. Oshinna lai phatabaduga thawai afattabaga haibasya aikhoina kiriba makai makhoina khudum masum chansilaklakani. Adubu aikhoina akiba amata utrabadi makhoi oina maithiduna chatkigani. Aduga amana karigumba madugumba fataba hek thengnaraba nanakta lairamba posya khudingmak ishormangni khanna thengjau aduga thaunijau. Machigi wahai kharasi ningsinglakpada tondonba momon tausai. Aduga imungda changlakpani. Adubu magi makhongda kanagumba amana faraklami. Faraklibado karino haiduna yenglaba matamda hausi khakta mangkhre ningluba nupido oiduna lairambaduda tondonba ikhang khangauda makhongdo phidring kauduna kwairau laurai. Tondonbana che Oshingi kado mangolga thangnaba oibana tondonbana lauribado ihau hauna taram. Fuk haugatuna thoglakpada tondonba makhada famduna makhong koi kauduna lairambadu ubada sensinduna maupabu konchenbi. Aduga hairi. Ton Sisela kaidoragi nangbo. Machina adumna hairaba phauba magi mitta nupido adumak lairi. Mataududa tondonbadi hena kappa hengalakle. Tondonbana nagchatkro se masigi nupi se chatkro hayo. Hausikti Oshinsu gyan tari. Imungda sensinduna mabok mahana selamba fanek adu lautukluduna tondonbabu ningthana yomagumna yombi. Ainaba lai jantrada phauba imagi fanek machet ipagi khudai machet hapnai. Aduga miramda laiba matamda aki tujungma nanglabadi imagi fanek ama nanakta thamu hainasu adumak haini. Adugumna ngasi Oshinna tondonbabu kannaba hotnabada makhoiba mama shakni yokpirakliba mabuki fanekni yomsinkibani. Tondonbasu hausikti gyan tarakladuna tuminna phami. Aduga macheda wari pumba liri. Lirakliba wari sida Oshin gyan taba ngamli. Madudi tharona thongba chak asi sarabadi asigumba akiba thaudok ama thoi haibase ma gyan tari. Konjel tapna sirol oina hairi. Oshinna ngasi nangonda asumna tawi haibase nineda haidokanuko. Tondonbadi karisu khangjaba nati machena hairibase manina kikhigani haibagi wakhalda oina khalaraduna hoi hairi. Adubu Oshindu wakhalna makhalli. Amaibi laigumbi nangumba amana aigi imungbu machet tana thugaiba ninebusu nangna sijinnaba nangna khulai oina sijinnariba nine sigi makhutta nangbudi tahangani. Tondonbabu imungda pusinduna pothankri. Aduga mana hausi khongthang launa thangduna laikhidraba amaiba tolangaugi mayumda lakli. Imung adu mi laikhidabagi inin nilli ayuk anganbaduda nipa macha mayama masu mantop khannaba thaurang tawi. Aduga tolangaugi loina biyamadi macha nupi aniya masu mangolda famduna ningba kaina kapli. Mayamadu bungehak yenglaba matung Oshin tapna sangsili. Aduga mangolda family bi tolangaugi loina bi sanagi mafamda tapna hairi. Oshinna Abo matangbudi chadri. Adubu abo nasuna haijariba seloiba phauba tabiyo miyamnasu hainai. Aboksu ipugumna matik magulay haidana. Abo nasugi imungbu amukta kanbiyo ichil ipagi punsise mangkidawre abo. Sai makai kaptuna lairamba sanado mapi taithoktuna hairi. Misagado kanano Oshinna laigumbi. Mingatu tang tabada sana mamit animak ngangselai. Aduga Oshinbu imungda pusanduna lakli. Aduga mapuroiba na potharamba duk thaumai katuna thamliba famel famung aduda laiba katlaba matung khuyagi mumpak makhadagi fi machet amana karigumba mayomduna lauthorei. Aduga hairi. Se yom siliba se laini. Kare laino haidana wahang hangbasu tawhaide. Lai akang basigi machet khara nakhoigi inkoldugi akoibada saitho.
ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯑꯁꯦ ꯅꯨꯡ ꯃꯆꯥ ꯑꯃ ꯌꯣꯝꯗꯨꯅ ꯂꯪꯊꯈꯣ ꯑꯗꯨꯒ ꯑꯁꯤꯅ ꯏꯁꯤꯡꯅꯤ ꯅꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯇ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯍꯥꯞꯇꯨꯅ ꯑꯗꯨꯝ ꯆꯥꯎ ꯃꯁꯤꯅ ꯁꯨꯝꯅꯇꯪꯒꯤ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏꯅꯤ ꯈꯨꯠꯂꯥꯏ ꯊꯥꯕꯗꯤ ꯅꯄꯨꯒꯤ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯕꯣꯛꯁꯨ ꯉꯝꯈꯤꯔꯣꯏ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯕ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯈꯤꯕꯗꯨꯃꯛ ꯇꯧꯔꯤ ꯃꯥꯅ ꯍꯜꯂꯛꯂꯕ ꯐꯥꯎꯕ ꯊꯔꯣ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯊꯔꯣꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤ ꯂꯧꯗꯨꯅ ꯊꯧꯔꯝ ꯄꯨꯝꯕ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯇꯧꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯂꯝꯗꯨꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯔꯤ ꯑꯃꯥꯏꯕꯤ ꯂꯩꯒꯨꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯔꯤꯅ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ ꯏꯅꯦ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯊꯧꯔꯝꯁꯤ ꯂꯣꯏꯔꯒ ꯏꯪꯈꯣꯜꯗ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯔꯦ ꯈꯪꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯩꯒ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯏꯅꯦꯒꯤ ꯍꯦꯛ ꯏꯆꯥꯅꯨꯄꯤ ꯂꯩꯃꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯗꯕꯅꯤ ꯃꯄꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯊꯣꯏ ꯂꯨꯝꯗꯨꯅ ꯇꯥꯔꯤ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯊꯣꯏ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯈꯨꯠ ꯊꯥꯕꯗꯤ ꯃꯥꯁꯨ ꯀꯤꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯈꯥꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯔꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯏ ꯀꯥꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯔꯤꯅ ꯍꯥꯏ ꯊꯣꯏ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯕꯕꯥꯒꯤ ꯆꯥ ꯑꯃꯇ ꯁꯦꯝꯃꯛꯎꯅꯦꯍꯦ ꯊꯣꯏ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯄꯤꯔꯤ ꯑꯗꯨꯕꯨ ꯍꯔꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒꯤ ꯐꯖꯕꯁꯤꯗ ꯃꯤꯇꯥꯕ ꯍꯧꯔꯛꯏ ꯅꯠꯇꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯠꯌꯦꯡ ꯊꯝꯃꯛꯏ ꯃꯇꯧꯁꯤꯗ ꯊꯣꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯀꯞꯅ ꯀꯞꯅ ꯃꯃꯥꯒꯤ ꯎꯄꯨꯗ ꯄꯩꯁꯥ ꯌꯥꯎꯔꯕꯗꯤ ꯃꯥꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯔꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯄꯨꯟꯁꯤꯗꯁꯨ ꯊꯥꯖꯕ ꯌꯥꯔꯔꯣꯏꯗꯕ ꯆꯦ ꯑꯃ ꯊꯦꯡꯅꯔꯤ ꯆꯦꯗꯨꯒꯤ ꯃꯊꯛꯇ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔ ꯑꯣꯏꯅ ꯊꯥꯔꯤꯕ ꯃꯌꯦꯛ ꯈꯔ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯄꯥꯔꯛꯏ ꯊꯣꯏꯅ ꯑꯦꯗꯣꯞꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯎꯅ ꯊꯥꯔꯤ ꯑꯗꯨꯒ ꯃꯈꯥꯗꯅ ꯃꯥꯒꯤ ꯃꯤꯡꯁꯨ ꯏꯔꯤ ꯊꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯔꯤ ꯑꯃꯁꯨꯡ ꯊꯔꯣꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗꯒꯤ ꯂꯧꯗꯨꯅ ꯌꯣꯛꯄꯅꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏ ꯀꯞꯅ ꯀꯞꯅ ꯄꯣꯠ ꯆꯩ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯑꯃꯁꯨ ꯕꯦꯒ ꯃꯆꯥ ꯑꯃꯗ ꯌꯣꯝꯁꯤꯟꯈ꯭ꯔꯤ ꯑꯍꯤꯡ ꯊꯦꯡꯊꯔꯛꯄꯗ ꯍꯔꯤꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯣꯠꯅ ꯆꯠꯈ꯭ꯔꯒꯦ ꯅꯤꯡꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯔꯣ ꯋꯥꯈꯜ ꯑꯃꯨꯛꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯒꯨꯝꯕꯤꯅ ꯂꯦꯞꯇꯨꯅ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯨꯛ ꯑꯁꯤꯗ ꯑꯣꯁꯤꯟꯅ ꯂꯣꯠꯅ ꯆꯪꯁꯤꯟꯗꯨꯅ ꯉꯁꯥꯏ ꯄꯤꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨꯕు ꯄꯨꯈꯝ ꯑꯍꯨꯝ ꯑꯁꯤꯗ ꯆꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄꯥ ꯑꯃꯗꯤ ꯃꯅꯦꯕꯨ ꯀꯧꯔꯤ ꯑꯣꯁꯤꯟꯅ ꯇꯣꯟ ꯅꯤꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯔꯣ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯁꯨ ꯆꯥꯛꯇꯨ ꯆꯥꯔꯤ ꯑꯗꯨꯕꯨ ꯊꯔꯣ ꯆꯥꯛꯇꯨ ꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯃꯄꯥꯝꯗꯅꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯁꯤꯁꯨ ꯃꯄꯥꯝꯗ ꯊꯣꯡꯕ ꯆꯥꯛꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗꯅ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯑꯣꯁꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯔꯣ ꯏꯉꯪꯉꯪꯅ ꯆꯥꯕꯗꯨ ꯇꯣꯛꯂꯔꯗꯨꯅ ꯍꯪꯉꯛꯏ ꯊꯔꯣꯅ ꯑꯣꯁꯤꯟ ꯇꯣꯟꯗꯣꯟꯕ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯑꯣꯁꯤꯟꯗꯤ ꯃꯅꯦꯗ ꯂꯩꯔꯝꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯃꯌꯥꯝꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯤꯅꯦꯅ ꯑꯩꯈꯣꯏꯗ ꯂꯩꯔꯛꯂꯤꯁꯦ ꯀꯨꯏꯔꯦ ꯀꯩꯅꯣ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯔꯣ ꯃꯁꯥꯅ ꯃꯁꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯊꯟꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯅ ꯑꯍꯨꯝ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯆꯥꯛꯇꯨ ꯆꯥꯕꯗꯒꯤ ꯊꯔꯣꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯉꯝꯗ ꯊꯣꯛꯈ꯭ꯔꯕ ꯐꯠꯇꯕ ꯊꯋꯥꯏ ꯀꯌا ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏ ꯆꯥꯛ ꯑꯗꯨꯕꯨ ꯍꯨꯞꯇ꯭ꯔꯤꯕ ꯆꯥꯗ꯭ꯔꯤꯕ ꯇꯣꯟꯗꯣꯟꯕꯗ ꯄꯨꯂꯞ ꯆꯪꯈ꯭ꯔꯦꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯣꯟꯕꯅ ꯆꯥꯛꯇꯨ ꯍꯨꯞꯇ ꯇꯨꯃꯤꯟꯅ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯑꯣꯁꯤꯟ ꯆꯤꯡꯅꯅ ꯍꯪꯉꯛꯏ ꯇꯣꯟ ꯀꯩꯗꯧꯔꯒꯦ ꯆꯥꯔꯣꯗꯅ ꯇꯣꯟꯗꯣꯟꯕ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ ꯃꯃꯤꯠ ꯑꯅꯤꯃꯛ ꯃꯨꯁꯤꯟ ꯃꯨꯔꯤ ꯃꯆꯤꯟ ꯃꯥꯟꯗꯨꯁꯨ ꯃꯨꯁꯟꯈ꯭ꯔꯦ
ꯃꯇꯧꯁꯤꯗ ꯊꯥꯔꯣꯁꯨ ꯃꯅꯤꯡ ꯍꯜꯂꯤ ꯑꯗꯨꯕꯨ ꯑꯣꯁꯤꯟꯗꯤ ꯃꯧꯄꯥꯒꯤ ꯃꯐꯝꯗ ꯇꯞꯅ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯤ ꯑꯣꯁꯤꯟꯅ ꯇꯣꯟ ꯆꯤꯆꯦꯅꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯇꯣꯟ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯁꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯒꯤꯔꯣ ꯃꯁꯤꯒꯤ ꯃꯇꯧꯁꯤꯗ ꯇꯣꯟꯗꯣꯟꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯤꯆꯦ ꯀꯞꯀꯅꯨ ꯁꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯖꯤꯟꯅꯗꯨꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯑꯣꯁꯤꯟꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯇꯧꯁꯤꯗ ꯊꯥꯔꯣ ꯅꯥꯀꯜꯗ ꯂꯩꯔꯝꯕ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯇꯣꯟꯗꯣꯟꯕꯗ ꯊꯣꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯣꯁꯤꯟꯅ ꯊꯣꯃꯛꯀꯅꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯍꯥꯏꯔꯛꯏ ꯑꯣꯁꯤꯟ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯇꯣꯟ ꯆꯤꯆꯦꯒꯤ ꯇꯣꯟ ꯋꯥꯍꯩꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯇꯣꯟꯗꯣꯟꯕꯒꯤ ꯃꯌꯥꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯖꯤꯜꯂꯤ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯉꯤ ꯊꯋꯥꯏ ꯄꯨꯝꯕ ꯊꯣꯛꯈ꯭ꯔꯕꯗ ꯇꯣꯟꯗꯣꯟꯕ ꯃꯁꯤꯗ ꯆꯦꯠꯅ ꯀꯣꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯊꯥꯔꯣꯒꯤ ꯃꯐꯝꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯣꯁꯤꯟꯅ ꯈꯪꯍꯜꯂꯤ ꯃꯗꯨꯗ ꯊꯥꯔꯣ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯊꯣꯏꯗꯤ ꯀꯝꯗꯧꯕ ꯊꯣꯏꯒꯤ ꯃꯔꯝꯗꯗꯤ ꯇꯁꯦꯡꯅ ꯑꯣꯁꯤꯟ ꯈꯪꯂꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯁꯤꯡ ꯑꯗꯨꯅ ꯀꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯀꯣꯏꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯝꯗꯅ ꯊꯣꯏ ꯇꯨꯝꯁꯤꯟꯅꯔꯤ ꯍꯔꯤꯁꯨ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯟꯗꯨꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯐꯥꯊꯖꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯍꯩ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯡꯒ ꯍꯥꯡꯇꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯍꯧꯗꯣꯔꯛꯏ ꯏꯆꯥ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯁꯤ ꯍꯧꯒꯠꯂꯨ ꯕꯕꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯖꯤꯜꯂꯛꯏ ꯍꯔꯤꯒꯤ ꯃꯇꯧꯁꯤꯗ ꯉꯁꯥꯏꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯝꯁꯤꯟꯅꯔꯤꯕꯤ ꯊꯣꯏ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯥꯡꯗꯨꯅ ꯍꯔꯤꯒꯤ ꯃꯤꯠꯇ ꯍꯥꯟꯅ ꯊꯤꯟꯖꯜꯂꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯑꯃꯅ ꯑꯃꯨꯛ ꯃꯀꯣꯛꯇ ꯊꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯕꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯔꯤꯒꯤ ꯃꯊꯛꯇ ꯇꯨꯍꯜꯂꯛꯏ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯍꯔꯤꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯏꯃꯥꯕꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯕꯣꯛꯄꯨ ꯍꯜꯍꯟꯕ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯑꯣꯠꯄ ꯈꯪꯒꯅꯤꯗꯅ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯂꯩꯒꯨꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯊꯣꯏ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯔꯤ ꯊꯣꯡ ꯍꯥꯡꯉꯣ ꯑꯕꯣꯛ ꯂꯩꯒꯨꯝꯕꯤ ꯊꯣꯡ ꯍꯥꯡꯉꯣ ꯂꯩꯒꯨꯝꯕꯤꯁꯨ ꯑꯣꯁꯤꯟ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯊꯥꯔꯣꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯃꯈꯣꯏꯒ ꯃꯨꯛꯅꯕ ꯉꯝꯅꯅꯕ ꯊꯧꯔꯥꯡꯂꯤ ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯜꯂꯛꯄꯁꯤꯗꯗꯤ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯧꯁꯤꯗ ꯂꯩꯒꯨꯝꯕꯤ ꯃꯁꯥꯗ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯏ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕꯁꯤ ꯊꯋꯥꯏ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯂꯥꯛꯂꯕꯗꯤ ꯃꯥꯒ ꯊꯦꯡꯅꯗꯅ ꯀꯔꯤꯒꯤ ꯍꯟꯈ꯭ꯔꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯃꯈꯥꯗ ꯆꯦ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯂꯧꯈꯠꯇꯨꯅ ꯄꯥꯔꯣꯏ ꯑꯅꯤꯁꯨꯕ ꯃꯤꯍꯥꯠ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔꯁꯤ ꯄꯥꯗꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯒꯨꯝꯕꯤꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯩꯒꯨꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯤ ꯊꯣꯏ ꯃꯐꯝꯗꯨꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯑꯣꯁꯤꯟ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯄꯨꯝꯕꯁꯨ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯑꯣꯁꯤꯟ ꯍꯣꯏꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯐꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯤ ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯆꯍꯤ 15 ꯂꯩꯕꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯤ ꯁꯣꯝꯗꯅ ꯊꯥꯔꯣ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯑꯣꯁꯤꯟ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯥꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯐꯨꯔꯤꯠꯀꯤ ꯄꯣꯀꯦꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯈꯨꯠ ꯍꯨꯝꯖꯤꯟꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯦꯅꯤ ꯆꯦꯇꯠꯅꯤ ꯆꯦꯇꯠ ꯑꯗꯨꯗ ꯏꯅ ꯏꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯄꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯃꯤꯍꯥꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁ NBSꯅ ꯈꯨꯔꯨꯝꯖꯔꯤ